ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯏꯁꯧ ꯂꯥꯡꯗꯅ ꯇꯥꯊꯣꯠ ꯆꯪꯂꯛꯏ꯫ ꯀꯣꯟꯊꯣꯡꯁꯤꯁꯨ ꯃꯁꯤ ꯅꯥꯀꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯪꯁꯤꯟꯈꯤꯒꯦ꯫ ꯐꯤꯁꯤꯗ ꯄꯟꯗꯅ ꯆꯠꯄꯗ ꯈꯨꯔꯧ ꯌꯥꯝ ꯊꯥꯡꯏ꯫ ꯑꯣ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯒꯤ ꯃꯇꯧꯁꯤꯕꯨ ꯅꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯣ? ꯅꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯇꯥꯡꯅ ꯌꯥꯎꯖꯕꯁꯦ ꯉꯥꯡꯅꯕꯗ ꯑꯩ ꯅꯆꯥꯗꯤꯅꯦ ꯗꯝ ꯂꯣꯏꯔꯦ꯫ ꯕꯥꯕꯥ, ꯏꯃꯥ, ꯈꯪꯅꯤꯕ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯨ, ꯈꯪꯅꯤꯕ ꯃꯥ ꯅꯨꯡꯉꯥꯏꯅꯤ꯫ 이루 루즈로 라우까 하이루버기 마마 잉온데부 이사오가 랑실랬다나 머코이 다소 레이티니 모이기 마빠 사비 마빠시 나시마수 이쁘르베니 하이버기 와니 빠캉 싸싸다나 누비고이 하이버캉 누가이니 모이 마밤사 누가이니바 모이 이밤다 한기게수 이밤다 레이도이도니 헤나 딴버기 이사수 야오레나 이세 레이버기 와니바 Karino yasanglakpasida isaw langlibasibu mama. Kari amuk tawrage. Ngakta inna sitna laysi haibunida. Ayna haibuna. Nati kaidawre haino nang. Nasa nupi kauni sakibaday. Ha, nasa nupi du bulaw yadrab. Haha. Bakoy tasawdi yam nungayna. Inna sitna laybaday. Ha. Hey, karino ni nang. Nasa nupi do masin kan bido. Lao yade. Iti nga matang pangbina ba? 이몽시대 가나믹 레이디 마코이 따서수 아할 오실락라바니 카라 카직 리에모 리엠바 따모 파우자자 얌따이 마두 까야 누가이자디고 하하 아도 누가이니 레리부두다 까리다부 잉내식 레이집 아무따 하이비요 마마 누가이로이더리다 또 레 나사누비 낭로비시 쿠쿠 감나가 이마 까이누 미키 마망두다 이마나 더리도 까이노바 낭라미 미암도 까이노 하이비니다 미네이시 까이니나 칼람니 이까이 미기 마망다 까리 아이나 까리 하이라미 이루 루자루 라오 라이룩다수 타바 까나니 하이루버기니냐 하이 사우잔나브나 까나로예 셋로 잉닝디 남티리 만남도 하부 만남나메나 사도 이루 루자다바 놈 파나야마마니 누비나 나도 얌 이루자바 딸리버세 까리기노 하이버니 아이나 하이버니 바바 에코이 마시 까이노 마스텐수 얌 깔리시보 헤이 아이야올라까 노이나 마나사나 카나세이나보다 야오닝디고 아로이보다 아이곤도 온실라까니 했다 마두기 서룩 ਚੱ 나마나이세 이루저우수 ਚੱ 라이둑 타버기 마땀 오실락라바니 까나로이 나마나사 카나랑다바나 고 쩔 쩔 아스 바바 이마다 크라이나 비우바 ꯊꯦꯡꯉꯤ ꯉꯁꯤꯗꯤ ꯑꯩ ꯍꯌꯦꯡ ꯉꯟꯇꯥ ꯂꯨꯖꯔꯒꯦ ꯀꯣ ꯄꯥꯕ ꯑꯩ ꯈꯪꯗꯦ ꯅꯃꯥꯒ ꯉꯝꯃꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯀꯣ ꯆꯥꯛ ꯉꯟꯁꯤ ꯃꯃꯥ ꯃꯅꯤ 마기 누비가 마사가 낭나루이도 따디 따빙 쳤기 아코이 다소 에이 캉이고 낭나 살리도 마닝 레이까이 봇 팜팜비 사나이기 만악다니 하이바 에이 바우 로이나 따이고 한우 탕다 이수업수업 나사니 나사라이 사비 파라바니 하우직부 누비의 강 꼬이버기 마땀로 얀 따비우고 에이냐 노마 싱락보 누미다 낭수 나따이 마사르 하이바시니고 까이노 이마 이니 사나이가 에코이 바바가 강나이로 꼬이나이라바 따우니 칸이 마두누피도 얌 끼끼드나 마시부나 먹세 이마능나 이사울랑만다네 코이 빠부세 누피고 헬리니 헤이 누이나 빠스다이나 누피고 요니 인산브라 하 까이노 아이곤 온시레이세 나와라 누피고 하이라가 마시 까리 왕강 상황노 마세 나마나 빠다 아두쿠바 탁시 가시 야우도 왕강아두 까나라 낭고나 낭고 하이 하 까나나 낭고 하이긴 해 아이고 이마 까이노 이마 푸드도 야줘 마마나 마사 와락보다 푸드라버디 하 푸드 야드나 푸기바 강라브라 쌀로 이럴리자 도수 쌀로 이미 탱더바 강 쌀로 양투나 까리 싸게 칸들 레이르바 하 탱더바 나시기는 미스낭 이럴리자다 수가야로 강라브라 라이둑 타오 나트라버디 싹 하고 있는게 이럴리자다 낭 쭌나 상락바 야레고 아스 아이코이 마스니 까이노 강데 딱 그러다 아무 이럴자르데 이세 루자드라가나 뭐 싹 싸로이도이네 쫙 라마간시다 레이랑 딴나 부크리롬도 삿크리 솜다 마니 사나리기 봇 팜마낙다 팜두나 사나리 아이수 아이버니
ꯅꯪꯁꯤ ꯅꯣꯡꯃꯇ ꯁꯥꯎꯕ ꯎꯗꯦ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯍꯧꯗ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯇꯥꯅꯤꯡꯗꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯕꯨ ꯍꯥꯟꯅ ꯊꯦꯡꯅꯖꯔꯝꯃꯗꯤꯀꯣ ꯐꯗꯧꯅꯤ ꯇꯥꯗꯅ ꯃꯔꯣꯜ ꯑꯃ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯀꯩꯅꯣꯅꯦ ꯑꯋꯣꯏꯕꯔꯤꯅ ꯁꯥꯟꯅꯔꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯇꯝ ꯂꯩꯕꯅ ꯅꯠꯇ꯭ꯔꯣ ꯇꯥꯗ ꯑꯩꯒꯤꯁꯤꯗ ꯅꯣꯡꯃ ꯂꯥꯛꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯗꯦ ꯍꯥꯏꯕꯤꯔꯤꯕꯗꯨ ꯅꯍꯥꯟ ꯑꯩꯈꯣꯏꯗꯤ ꯀꯥꯎꯖꯗ꯭ꯔꯤ ꯇꯥꯗ ꯌꯨꯝꯗ ꯂꯩꯇ꯭ꯔꯁꯨ ꯄꯨꯁꯤꯟꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯨꯝ ꯀꯣꯏꯅꯔꯤꯕꯁꯤꯗꯤ ꯇꯥꯗ ꯏꯁꯦ ꯁꯥꯟꯅꯔꯦ ꯍꯩ ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯨ ꯑꯗꯨ ꯁꯥꯟꯅꯔꯦ ꯃꯇꯥꯡꯅ ꯇꯥꯟꯖꯥꯅꯕ ꯌꯥꯔꯗꯤ ꯅꯪꯁꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯑꯩꯗꯤ ꯑꯗꯨꯗ ꯇꯥꯗ ꯌꯨꯝꯒꯤ ꯏꯅꯝꯃꯅ ꯑꯩꯕꯨ ꯀꯩꯅꯣ ꯁꯥꯟꯅꯔꯦ ꯍꯥꯏꯗꯤ ꯏꯅꯝꯃꯅ ꯑꯩꯕꯨ ꯄꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯅ ꯁꯥꯂꯥꯟ ꯁꯥꯟꯅꯗꯅ ꯇꯣꯛꯀꯅꯤꯀꯣ ꯑꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯗꯧꯅꯤ ꯍꯣꯏꯅꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯃꯁꯤꯃꯇꯪ ꯃꯌꯨꯝ ꯄꯥꯟꯁꯤꯟꯕꯤꯔꯝꯒꯦ ꯈꯟꯕꯅꯤ ꯈꯪꯗꯦ ꯃꯇꯝꯁꯦ ꯁꯦꯜ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔꯦ ꯇꯥꯗ ꯍꯦꯔꯥ ꯁꯦꯜꯒꯤ ꯋꯥꯕꯨ ꯀꯌꯥꯅ ꯁꯤꯜꯂꯤꯕꯣ ꯁꯦ ꯑꯩ ꯄꯤꯔꯝꯒꯦ ꯌꯥꯝꯗꯦꯗ ꯂꯨꯄꯥ 14ꯗ ꯑꯩꯉꯣꯟꯗꯗꯤ 10 ꯈꯛ ꯌꯥꯎꯔꯝꯃꯤꯁꯦ ꯍꯌꯦꯡ ꯂꯥꯛꯄꯗ ꯄꯤꯔꯒꯦ ꯑꯗꯨꯗꯤ ꯁꯥꯟꯅꯔꯦ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯇꯥꯗ ꯁꯥꯟꯅꯔꯦ ꯃꯥꯏ ꯅꯤꯃꯥꯏ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯂꯩ ꯁꯛꯇꯥꯁꯤ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ ꯍꯦ ꯅꯪꯁꯨ ꯀꯨꯏꯅ ꯂꯩꯔꯤꯅꯨꯀꯣ ꯍꯣꯏ ꯇꯥꯗ ꯅꯤꯃꯥꯏꯅ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯁꯦ ꯁꯛꯇ ꯅꯨꯡꯁꯤꯗꯕ ꯐꯝꯂꯝꯕ ꯃꯥꯜꯂꯤꯗ ꯇꯥꯅꯤꯃꯥꯏ ꯀꯔꯤ ꯆꯥꯅꯤ ꯕꯣꯔꯥꯁꯨ ꯁꯤꯡꯖꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦꯗꯅ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯔꯝꯃꯤꯕꯁꯤꯅꯤ ꯀꯝꯗꯧꯅꯤ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯇꯥꯅꯤꯃꯥꯏ ꯅꯆꯜ ꯇꯥꯖꯔꯤꯌꯦ ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛ ꯈꯜꯂꯨꯗ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩ ꯑꯩꯁꯨ ꯌꯨꯝꯗ ꯏꯇꯣꯝꯇ ꯏꯆꯥ ꯑꯃ ꯂꯩꯗꯅ ꯅꯨꯡꯉꯥꯏꯅ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯁꯨ ꯂꯩꯇꯦ ꯁꯦꯟꯗꯣꯏꯁꯨ ꯁꯥꯗꯨꯒꯨꯝ ꯁꯦꯜ ꯃꯌꯥꯝꯁꯨ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯅꯆꯥꯅꯨꯄꯥꯒ ꯄꯨꯂꯞ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯏꯆꯥꯅꯤ ꯈꯟꯖꯒꯦ ꯇꯥꯅꯤꯃꯥꯏ ꯋꯥꯐꯝꯗꯨꯕꯨ ꯏꯆꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯣꯏꯔꯗꯤ ꯐꯩ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝꯁꯤꯗ ꯍꯅꯨꯊꯪꯗ ꯇꯥꯅꯤꯃꯥꯏ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯅꯆꯜꯕꯨ ꯄꯪꯅꯨꯡ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯖꯩ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪꯕꯨ ꯁꯨꯝ ꯄꯣꯠꯐꯝ ꯐꯝꯕꯁꯦ ꯀꯌꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤ ꯇꯥꯅꯤꯃꯥꯏ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯏꯔꯥ ꯃꯗꯨ ꯁꯨꯝ ꯈꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦꯗ ꯁꯥꯟꯅꯔꯦ ꯃꯣꯏꯅ ꯅꯪ ꯑꯩꯒꯤ ꯆꯦꯡ ꯆꯥꯛ ꯄꯤꯔꯒ ꯊꯛꯄꯤꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯑꯔꯦ ꯅꯪꯗꯤ ꯄꯥꯈꯪ ꯐꯥꯔꯦꯅꯦ ꯈꯨꯔꯥ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯁꯤ ꯇꯥꯅꯤꯃꯥꯏ ꯅꯆꯜ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯨꯝꯗ ꯊꯦꯡꯖꯤꯜꯂꯛꯑꯦ ꯇꯥꯅꯤꯃꯥꯏꯁꯨ ꯍꯟꯕꯤꯔꯨ ꯌꯨꯝꯗ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯄꯣꯠꯌꯣꯝ ꯑꯁꯤ ꯅꯪꯒꯤ ꯁꯒꯣꯜ ꯃꯊꯛ ꯑꯁꯤꯗ ꯊꯥꯡꯒꯠ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯅꯤꯃꯥꯏꯅ ꯑꯣꯟꯊꯣꯛꯏꯗ ꯁꯥꯟꯅꯔꯦ ꯅꯍꯥ ꯑꯣꯏꯅ ꯍꯦꯛ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯀꯤꯖꯔꯤꯕꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯔꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯏꯃꯥ ꯏꯄꯥ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯅꯕ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗꯦ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯌꯥꯗꯦ ꯐꯔꯦ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯀꯩꯗꯧꯅꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯦꯜ ꯄꯨꯝꯕ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯤꯕ ꯍꯥꯏꯗꯨꯅꯤ ꯅꯆꯥꯅ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯅꯤꯃꯥꯏ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯅꯤ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯏꯃꯨꯡꯗ ꯑꯃꯒ ꯈꯠꯅꯔꯤ ꯑꯣ ꯉꯝꯗ꯭ꯔꯦ ꯁꯪꯗ꯭ꯔꯦ ꯃꯤꯅꯥꯏꯗꯨ ꯃꯉꯥꯏꯔꯦ ꯅꯣꯏꯅ ꯄꯥꯅ ꯆꯥꯅꯩꯁꯦ ꯑꯣꯠꯄꯗ ꯁꯤꯗꯧꯔꯕꯅꯤ ꯉꯟꯅ ꯑꯩꯁꯤ ꯉꯟꯅ ꯁꯤꯔꯗꯧꯅꯦꯕ ꯀꯔꯤꯅꯣꯅꯦ ꯆꯥꯛ ꯈꯔ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛꯈꯔ ꯇꯧꯕꯁꯤꯗ ꯑꯗꯨꯁꯨ ꯅꯌꯨꯝꯒꯤ ꯃꯤꯒꯤ ꯌꯨꯝꯒꯤ ꯅꯠꯇꯕ ꯁꯤꯗ ꯃꯤꯅꯥꯏ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯃꯥ ꯇꯥꯕ ꯌꯥꯗꯦꯗ ꯋꯥꯇꯥꯗꯣ ꯅꯠꯇꯦꯕ ꯈꯣꯏꯇꯥꯆꯧ ꯅꯪꯕꯨ ꯅꯆꯥꯁꯤ ꯉꯥꯡꯁꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯇꯧꯔꯤꯕꯁꯤꯅꯤ ꯇꯧꯕꯗꯨꯅꯔꯥ ꯆꯥꯛ ꯇꯣꯛꯄꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯊꯦꯡꯉꯦ ꯉꯝꯃꯔꯣꯏꯕ ꯍꯌꯦꯡ ꯂꯣꯏꯁꯤꯟꯒꯦ ꯅꯨꯃꯤꯗꯥꯡꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯂꯩꯔꯥꯡ ꯅꯪꯕꯣ ꯍꯩ ꯂꯛꯈꯃꯤ ꯆꯪꯗꯦ ꯏꯃꯥ ꯏꯃꯣꯏꯅ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅꯦ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯐꯠꯇꯦ ꯍꯥꯏꯔꯒ ꯏꯃꯥꯅ ꯍꯦꯛ ꯂꯣꯏꯁꯤꯜꯂꯣ ꯑꯩꯗꯤ ꯇꯨꯝꯃꯨꯔꯅꯤ ꯅꯆꯥꯅ ꯌꯥꯗ꯭ꯔꯗꯤ ꯃꯃꯥ ꯅꯪꯕꯨ ꯀꯣꯛ ꯇꯧꯔꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯂꯧꯅꯕꯁꯦ ꯐꯠꯇꯦꯅꯦ
ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦ ꯂꯣꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯅꯪꯒꯤ ꯏꯁꯧꯗꯨꯗ ꯀꯟꯈꯠꯂꯨ ꯀꯟꯈꯠ ꯅꯆꯥꯁꯤ ꯀꯟꯈꯠ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯗ ꯆꯟꯅꯅꯤ ꯅꯆꯥꯁꯤ ꯇꯨꯝꯕꯤꯔꯨ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯤꯌꯦ ꯅꯁꯛꯁꯤꯡꯗꯣ ꯑꯃꯠꯇ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯑꯃꯠꯇ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏ ꯅꯁꯛꯁꯤꯡꯗꯣ ꯇꯥꯊꯣꯠ ꯅꯪ ꯁꯤꯗꯤ ꯃꯤꯡꯅ ꯃꯔꯣꯜ ꯑꯃ ꯇꯥꯊꯣꯠ ꯂꯥꯎꯔꯤꯕ ꯁꯛꯁꯨ ꯑꯗꯨꯝ ꯐꯖꯔꯤꯕꯅꯤ ꯏꯁꯧ ꯂꯥꯡꯂꯛꯂꯤꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯃꯤꯡꯗꯣ ꯂꯩꯕꯤ ꯀꯧꯔꯝꯗꯧꯅꯤ ꯐꯅ ꯑꯗꯨꯝ ꯆꯥꯟꯅꯅꯤ ꯑꯩꯅꯅꯦ ꯁꯥꯎꯔꯤꯉꯩ ꯑꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨꯀꯣ ꯑꯣ ꯍꯣ ꯇꯨꯝꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯇꯥꯊꯣꯠ ꯃꯆꯥ ꯃꯄꯨꯔꯣꯏꯕꯒ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯂꯒ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯥꯝ ꯈꯠꯅꯈꯤ ꯍꯥꯏꯅ ꯍꯪꯕ ꯆꯪꯂꯛꯄ ꯂꯩꯃꯒ ꯍꯦꯛ ꯊꯦꯡꯅꯩ ꯂꯩꯔꯥꯡ ꯅꯣꯛꯃꯤ ꯏꯃꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯕꯣꯛ ꯑꯩꯈꯣꯏ ꯅꯥꯎꯆꯥ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯍꯧꯕꯅꯦ ꯏꯃꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯑꯩ ꯑꯃꯨꯛꯇ ꯆꯠꯍꯧꯒꯦ ꯍꯩꯃꯥ ꯃꯁꯤꯗꯤ ꯍꯩ ꯇꯥꯊꯣꯠ ꯇꯥꯔꯦ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯅꯥꯎꯕꯨ ꯀꯧꯕꯤꯕꯕꯣ ꯇꯥꯊꯣꯠ ꯀꯔꯤꯅꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯑꯩ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯅꯇꯩꯅ ꯉꯥꯡꯕꯗꯒꯤ ꯂꯥꯛꯇ꯭ꯔꯕꯅꯤ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯁꯤꯒꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯤꯅꯣ ꯍꯥꯏꯕ ꯑꯣ ꯆꯥꯛ ꯇꯣꯛꯄꯒꯤ ꯂꯨꯈꯥꯛꯇꯣ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯂꯒ ꯇꯨꯝꯃꯣꯅ ꯍꯥꯏꯕ ꯑꯗꯨꯗ ꯍꯌꯦꯡ ꯇꯧꯒꯦ ꯃꯄꯥꯁꯤꯅ ꯈꯔ ꯉꯥꯡ ꯁꯛ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯈꯤꯒꯦ ꯃꯆꯥꯅꯨꯄꯤꯒꯤ ꯇꯧꯍꯩꯗꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯂꯨꯈꯥꯛ ꯅꯝꯁꯤꯜꯂꯝꯃꯒ ꯇꯨꯝꯕ ꯍꯥꯏꯕꯒꯤꯅꯤ ꯏꯆꯦ ꯈꯪꯗ꯭ꯔꯦ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯩ ꯇꯥꯊꯣꯠ ꯄꯪꯒꯅꯨꯅꯤ ꯅꯪꯕꯣ ꯁꯤꯡꯉꯨ ꯈꯔ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯒ ꯃꯤꯅ ꯎꯁꯤꯠꯂꯣꯏꯅꯦ ꯏꯆꯦꯅ ꯍꯥꯏꯗꯣꯏꯁꯤ ꯅꯪꯅꯁꯨ ꯂꯥꯟꯅ ꯐꯅꯅꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯏꯆꯥꯁꯤꯡꯅ ꯉꯥꯡꯕ ꯁꯛꯄꯁꯤꯡꯗꯅꯦ ꯁꯧꯒꯠꯂꯒ ꯍꯦꯛꯇ ꯉꯥꯡꯒꯅꯨ ꯃꯑꯣꯡꯗ ꯌꯦꯡꯂꯒ ꯉꯥꯡꯁꯩꯌꯣ ꯃꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯃꯆꯥ ꯑꯝꯇ ꯂꯩꯇꯕꯅꯤꯅꯦ ꯅꯪꯕꯣ ꯅꯪꯅ ꯁꯧꯒꯠꯇꯅ ꯉꯥꯡꯕꯗꯣ ꯅꯆꯥꯁꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯃꯃꯥꯅ ꯉꯥꯡꯕꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯔ ꯋꯥꯠꯄ ꯍꯥꯏꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯕꯨ ꯁꯥꯎꯒꯗ꯭ꯔꯣ ꯁꯥꯎꯔꯒ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯕ ꯑꯉꯥꯡꯁꯦ ꯅꯤꯡꯊꯤꯅ ꯊꯦꯝꯅꯧꯗꯅ ꯑꯃꯨꯛ ꯍꯥꯏꯌꯨ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯁꯥꯎꯅꯤꯡꯕꯒꯤ ꯌꯥꯝꯃꯜꯂꯛꯇꯕꯒꯤ ꯉꯥꯡꯁꯛꯏꯅꯦ ꯍꯥꯏꯕ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯃꯣꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛ ꯅꯨꯄꯥ ꯃꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯍꯥꯏꯕꯕꯨ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ ꯃꯆꯥ ꯂꯨꯅ ꯇꯧꯖꯕ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ ꯁꯤ ꯈꯛꯇꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯨꯡꯁꯤꯕꯒ ꯅꯨꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤ ꯇꯥꯊꯣꯠ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯅꯪ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯊꯝꯈꯤꯕꯗꯨꯅ ꯁꯣꯏꯔꯤꯕ ꯉꯥꯛꯇꯅꯤ ꯈꯔ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯇꯝꯕꯤꯒꯗꯧꯅꯤꯅꯦ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯃꯤꯁꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯈꯪꯗꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯅꯤ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯇꯦꯁꯦ ꯑꯩꯈꯣꯏ ꯃꯅꯤꯒꯤ ꯋꯥ ꯑꯃ ꯇꯥꯏ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯆꯨꯝꯕꯔꯕ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯉꯥꯡ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯁꯦ ꯐꯠꯇꯕ ꯏꯟꯁꯤꯟꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯂꯩꯃꯤꯟꯅꯕꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯅꯤꯁꯦ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯅꯩꯅꯦ ꯅꯨꯡꯇꯤꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯦꯛ ꯂꯩ ꯍꯥꯏꯔꯤꯅꯤ ꯅꯪꯕꯣ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯏꯆꯦꯗꯤ ꯅꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯐꯖꯅ ꯈꯪꯗꯣꯛꯅꯕ ꯇꯧ ꯍꯥꯏꯕꯅꯤ ꯀꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯅꯪꯕꯣ ꯆꯨꯝꯃꯤꯁꯦ ꯑꯩꯁꯨ ꯈꯪꯂꯦ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯂꯒ ꯀꯔꯤꯒꯤ ꯇꯨꯃꯤ ꯂꯩꯔꯤꯅꯣ ꯃꯅꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯕ ꯃꯥ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯣ ꯈꯪꯗ꯭ꯔꯤꯁꯦ ꯄꯦꯟꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯑꯁꯤꯗꯅꯦ ꯑꯩꯅ ꯍꯦꯛ ꯏꯁꯧ ꯂꯥꯡꯂꯤꯕ ꯑꯁꯤ ꯀꯩꯗꯧꯕꯩ ꯏꯁꯧ ꯂꯥꯡꯂꯤꯅꯣ ꯐꯖꯅ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯅꯪꯁꯨ ꯌꯥꯔꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯧꯕ ꯂꯩꯍꯧꯔꯤ ꯍꯣꯏ ꯏꯆꯦ ꯁꯣꯝꯗꯅ ꯅꯥꯎꯆꯥ ꯀꯩꯅꯣ ꯂꯥꯛꯇꯦꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯤꯖꯥꯠꯂꯣ ꯈꯪꯗꯦ ꯏꯆꯦ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯅꯪꯒꯤ ꯏꯆꯦꯗꯣ ꯀꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯍꯤ ꯐꯅ ꯍꯟꯅꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯅꯤꯅꯤꯈꯛ ꯍꯟꯅꯕꯁꯤꯗ ꯏꯆꯦ ꯀꯥꯏꯅ ꯍꯦꯛꯇ ꯀꯧꯔꯦꯕ ꯃꯤꯅ ꯏꯆꯦ ꯑꯔꯤꯕꯤ ꯃꯥꯟꯈꯤꯅꯤ ꯈꯪꯉꯕ ꯍꯩꯃꯥ ꯏꯆꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯁꯤꯗ ꯁꯨꯝ ꯇꯧꯕꯅꯦ ꯑꯇꯣꯞꯄ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯃꯤꯡ ꯀꯧꯔꯅꯤ ꯑꯩꯁꯨ ꯑꯍꯜ ꯂꯃꯟꯒꯤ ꯃꯤꯡꯒꯧ ꯁꯣꯏꯅꯅꯨ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯤ ꯃꯤꯡꯒꯧ ꯁꯣꯏꯅꯔꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯣꯏꯅ ꯁꯣꯏꯅꯔꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯝꯇ ꯌꯥꯎꯅꯔꯔꯣꯏ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯒ ꯈꯔ ꯕꯦꯕꯥꯔꯗ ꯂꯩꯁꯦ ꯐꯠꯇ꯭ꯔꯣꯁꯦ ꯐꯅꯤ ꯑꯣꯖꯥ ꯌꯥꯔꯦ ꯑꯗꯨ ꯏꯆꯦ ꯅꯪꯅ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯛꯏꯁꯦ ꯏꯔꯨꯕ ꯂꯨꯖꯔꯛꯄ꯭ꯔꯣ ꯆꯠꯂꯨꯍꯦ ꯂꯨꯖꯩ ꯀꯩꯅꯣ ꯌꯥꯗꯤ ꯈ꯭ꯋꯥꯏꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯨꯖꯔꯝꯃꯣꯏ ꯏꯆꯦꯒꯤ ꯅꯒꯨꯜ ꯈꯪꯉꯤꯗ ꯅꯠꯇꯦ ꯀꯥꯂꯦꯟꯁꯤꯗ ꯏꯔꯨ ꯂꯨꯖꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯏꯆꯦ ꯅꯪꯅ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯕꯗꯤ ꯑꯃꯔꯣꯝꯗ ꯐꯩ ꯈꯔꯁꯨ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯇꯨꯀꯠꯆꯩꯀꯣ ꯑꯉꯥꯡꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯤ ꯂꯥꯛ ꯇꯨꯃꯤꯟ ꯂꯩ
ꯍꯧꯖꯤꯛꯇ ꯃꯤꯡ ꯀꯧꯅꯁꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯀꯥꯏꯅ ꯍꯥꯏꯔꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯖꯔꯦ ꯇꯨ ꯅꯣꯏꯒꯤ ꯃꯥꯟꯖ ꯐꯖꯕꯁꯦ ꯂꯥꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯄꯦꯟꯅ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯑꯁ ꯃꯤ ꯇꯥꯈꯤꯅꯤ ꯏꯆꯦꯕꯨ ꯃꯤ ꯇꯥꯈꯤꯅꯤ ꯀꯥꯏꯅꯒ ꯄꯥꯈꯠꯄꯒ ꯂꯩꯕ꯭ꯔꯕ ꯅꯥꯎꯆꯥ ꯅꯪ ꯍꯣꯏ ꯍꯥꯏꯖꯔꯔꯣꯏ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯕ ꯃꯈꯣꯏꯅꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯆꯤꯟꯅꯥꯎ ꯀꯔꯤ ꯋꯥꯔꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯦꯁꯦ ꯇꯥ ꯄꯥꯔꯤ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯂꯥꯛꯇꯦꯅ ꯍꯥꯏꯔꯤꯕꯅꯤ ꯍꯦꯟꯕꯅ ꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯕꯤꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯅꯥꯎꯆꯥ ꯑꯩꯈꯣꯏꯅꯤꯁꯨ ꯅꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯣꯏ ꯂꯩꯔꯥꯡꯅ ꯀꯩꯅꯣ ꯉꯟꯅ ꯂꯥꯛꯑꯣꯅ ꯑꯉꯥꯡ ꯊꯥꯈꯤꯗꯥꯏ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯦ ꯀꯩꯅꯣ ꯅꯨꯄꯥꯅꯕꯨ ꯀꯩ ꯊꯕꯛ ꯌꯥꯝ ꯊꯕꯛ ꯐꯩꯅ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯑꯩꯒꯁꯦ ꯈꯨꯠ ꯍꯥꯝꯃꯒ ꯄꯤꯖꯒꯦ ꯈꯜꯂꯤꯔꯕ ꯅꯠꯇꯦꯗ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯨꯄꯥꯒꯤ ꯊꯕꯛ ꯅꯨꯄꯤꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅꯤ ꯏꯃꯥ ꯋꯥꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯩꯖꯤꯟꯗꯧꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯅꯪ ꯁꯣꯏꯖꯤꯜꯂꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯕꯛꯂꯣ ꯍꯩꯅꯤ ꯀꯩ ꯍꯩꯅꯣ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯣꯏ ꯍꯩꯒꯦ ꯍꯥꯏꯕ ꯑꯗꯣ 이반이 ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯅꯤ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯋꯥꯔꯤꯅꯤ ꯁꯥꯟꯅꯔꯤꯁꯤ ꯑꯗꯨ ꯅꯠꯇꯦꯕ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯣ 이반이 ꯀꯩꯗꯧꯉꯩ ꯆꯦꯟꯁꯤ ꯍꯥꯏꯅꯣ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯏꯃꯥ ꯊꯥꯔꯛꯀꯦ ꯍꯥꯏꯅ ꯁꯤꯡꯅꯁꯤ ꯆꯦꯜꯂꯒ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯑꯁ ꯇꯜꯂꯦ ꯆꯦꯟꯁꯤ ꯃꯣꯏꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯗꯣ ꯀꯌꯥ ꯍꯩꯅꯔꯣꯏꯕ ꯑꯩ ꯍꯩ ꯂꯨꯍꯣꯡꯕ ꯑꯁꯦꯡꯕ ꯍꯥꯏꯁꯦ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕꯁꯤꯅꯦ ꯅꯪꯕꯨ ꯂꯩꯔꯥ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅꯍꯜꯂꯒ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯂꯨꯍꯣꯡꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯆꯦꯟ ꯆꯣꯡꯕꯒ ꯄꯥꯝꯖꯗꯦꯀꯣ ꯑꯩ ꯅꯨꯄꯥꯅꯕꯨ ꯀꯩ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯂꯩꯔꯥ ꯑꯗꯣ ꯅꯪ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯈꯪꯗꯦ ꯍꯋꯥꯏꯔ ꯀꯩꯅꯣꯝ ꯆꯥꯔꯛꯄꯅꯤ ꯅꯪꯅ ꯊꯣꯡꯗ꯭ꯔꯣ ꯏꯃꯥꯅ ꯊꯣꯡꯉ ꯆꯥꯏꯔꯣ ꯑꯧ ꯂꯩꯔꯥꯡ ꯏꯃꯥ ꯋꯥꯍꯟꯒꯅꯣ ꯌꯥꯔꯤꯕ ꯃꯈꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯅꯪꯁꯨ ꯄꯥꯡꯉꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯄꯥꯡꯉꯤ ꯊꯕꯛ ꯈꯨꯗꯤꯡ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯤꯅ ꯇꯥꯛꯂꯛꯄ ꯉꯥꯏꯕ ꯌꯥꯗꯦ ꯂꯣꯏꯅ ꯍꯩꯖꯤꯟꯗꯧꯅꯤ ꯈꯪꯖꯤꯟꯗꯧꯅꯤ ꯂꯩꯔꯥ ꯍꯣꯏꯕ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯁꯨ ꯅꯪꯒꯤ ꯈꯪꯉꯤ ꯍꯩ ꯑꯗꯨꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯦ ꯅꯪꯗꯤ ꯑꯁ ꯇꯥꯄꯥꯔꯤ ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕ ꯃꯥꯟꯗ꯭ꯔꯦ ꯀꯥꯏꯅꯅꯤꯡꯕꯒꯤ ꯃꯔꯩ ꯇꯧꯔꯛꯄ ꯃꯥꯜꯂꯦꯕꯣ ꯑꯩ ꯈꯪꯉꯦ ꯂꯣꯏ ꯈꯪꯉꯦꯕ ꯅꯨꯄꯥ ꯅꯣꯏꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯃ ꯀꯣꯏꯔꯝꯃꯁꯨ ꯍꯌꯦꯡ ꯂꯩꯔꯝꯗꯥꯏꯗꯗꯤ ꯌꯨꯝ ꯀꯩꯗꯧꯕ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯏꯪ ꯇꯞꯄꯤ ꯂꯣꯏꯅ ꯈꯜꯂꯒ ꯂꯨꯍꯣꯡꯈꯤ ꯏꯍꯦ ꯅꯪꯕꯨ ꯑꯃꯨꯛ ꯀꯞꯄꯕꯣ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯑꯗꯣ ꯌꯦꯡꯉꯣꯏ ꯃꯤ ꯍꯥꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯗ ꯌꯥꯗꯕ ꯂꯩꯇꯕꯅꯤ ꯅꯪ ꯑꯩ ꯈꯨꯜ ꯑꯃꯇꯪꯗꯒꯤꯅꯤ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯅꯪꯅ ꯀꯅꯥ ꯑꯩꯅ ꯀꯅꯥ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈꯤꯗꯧ ꯃꯥꯟꯕ꯭ꯔꯅꯤ ꯂꯩꯔꯥꯡ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯅꯨꯄꯤ ꯑꯃꯅ ꯄꯥꯝꯖꯕ ꯃꯒꯨꯟ ꯂꯣꯏꯅ ꯍꯥꯏ ꯅꯪꯅꯗꯤ ꯏꯟꯖꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯉꯥꯎꯕ ꯅꯇꯧꯗꯨꯗ ꯅꯨꯡꯁꯤꯕꯅꯤ ꯂꯩꯔꯥꯡ ꯇꯥꯄꯥꯔꯤ ꯂꯩꯔꯥꯡ ꯌꯥꯍꯧ ꯉꯜꯂꯨ ꯅꯨꯄꯤꯅ ꯌꯥꯍꯧ ꯊꯦꯡꯕ ꯑꯩ ꯄꯥꯝꯗꯦ ꯅꯨꯄꯤꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯕꯁꯤꯁꯨ ꯑꯩ ꯄꯥꯝꯃꯤ ꯃꯁꯥꯈꯛ ꯅꯥꯟꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯌꯨꯝ ꯀꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯌꯨꯝ ꯆꯥꯛꯈꯨꯝ ꯁꯤꯠ ꯅꯥꯟ ꯃꯤꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯊꯛꯅꯤꯡꯗꯕ ꯃꯑꯣꯡꯗ ꯆꯃꯣꯠ ꯃꯤꯅ ꯀꯔꯤꯗ ꯏꯁꯤꯡ ꯊꯛꯅꯤꯡꯗꯣꯏꯅꯣ ꯅꯥꯟꯅ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯂꯥꯏꯗꯨꯀꯥꯁꯦ ꯉꯟꯇꯥ ꯊꯥꯗꯣꯛꯂꯒ ꯆꯥꯛꯀ ꯉꯟꯇꯥ ꯂꯣꯏꯁꯤꯟ ꯍꯔꯥꯎ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯣꯏꯅꯕ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯇꯥꯄꯥꯔꯤ ꯑꯍꯧ ꯇꯥꯏ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯅꯦ ꯅꯪꯕꯣ ꯂꯩꯍꯧꯗꯦꯗ ꯐꯔꯦ ꯅꯪꯅ ꯆꯠꯅꯤꯡꯂꯕꯅꯤꯅ ꯑꯗꯣ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯣ ꯏꯃꯥ ꯄꯣꯠꯐꯝꯗ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯜꯂꯛꯂꯒ ꯋꯥꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯈꯟꯅ ꯄꯨꯔꯛꯄꯅꯤ ꯅꯥꯆꯣꯝꯅꯤ ꯄꯥꯝꯖꯕꯤꯅꯤ ꯁꯤꯗꯤ ꯑꯩꯒꯤ ꯀꯗꯥꯏ ꯑꯩ ꯆꯤꯟꯕꯤꯒꯦ ꯁꯣꯝꯗ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯑꯅꯤꯁꯦ ꯅꯥꯆꯣꯝꯒ ꯁꯤꯟꯅꯔꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯆꯤꯟꯕꯤꯒꯦ ꯅꯥꯆꯣꯝꯗꯤ ꯀꯗꯥꯏ ꯏꯁ ꯃꯤꯒꯤꯗꯤ ꯄꯨꯔꯦ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯍꯥ ꯅꯨꯡꯁꯤꯗꯦ ꯅꯁꯛꯇꯣ ꯑꯗꯣ ꯑꯇꯩ ꯉꯥꯏꯈꯣ ꯅꯪ ꯑꯩ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯏꯆꯦꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯃꯣꯏꯁꯦ ꯆꯠꯂꯁꯤꯅ ꯍꯥꯏꯅꯗꯧ ꯃꯥꯜꯂꯦ ꯁꯣꯝꯗ ꯂꯥꯛꯑꯦꯕ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯖꯒꯦ ꯇꯧꯕꯁꯦ ꯐꯪꯗ꯭ꯔꯦꯅꯦ ꯉꯁꯥꯏꯗꯩ ꯁꯥꯟꯅꯔꯤꯁꯦ ꯋꯥꯔꯤꯅꯤ ꯀꯩꯅꯣ ꯉꯥꯛꯇꯪ ꯀꯨꯏꯅ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯂꯩꯔꯥꯡꯅ ꯅꯆꯥ ꯆꯠꯂꯁꯤ ꯌꯨꯝꯗ ꯍꯣꯏ ꯏꯆꯦ
Lairang asumna mayum yobaga pamungda tumlaga wakhal khali. Hai suaibani. Aina su yam talibasibu kaigino. As kaigino khongde. Asu yam talalamisi. Ikhui maga pabagasi. Kita su talalamnudana. Ai ta paribu nungsi. Ma naiba yajadi. Ase atopu nupi koigini. Aduna ai tanba yade. Kanade. Nupi mana talayga hayingdagi. As Lairang ibema haying ngairano. Ngasidi yauruni nangbo. As ai siyaroi. Iruzabasu yam talisi kaigino khangde meisi. Tanba yade. Lairang. Ima ibema. Lairang. Kay hagi ima. Hai kay hagi nati. Nangbu kaidawrino tumiro. Hawjik tumsiladi numidang tumayaroi ni nangbo. Nungtil tumsinbasi phasu phatin ya tumsingnanu. Yengoi ima nang mamoy dang tasaluke. Imungi thabain khangloi silamuko. Nangi talini dana mu iruzaramoy. Iruluzadana sakum sangba yaroi ko. Lai du ka thadana imung wairam tasinna leiram nana ko. Hoi ma nangi hoi haraganya amuk halaku tawramdradi nungaina. Hoi ba tawramge ba ngasidi. Phare phare dudi. Mama sakhibaga lairang tumlambadagi phuk hagoli. Thabain khangbadi heitaba natte tanbe heman kiba. Mapana luna sana tawbasida kethok mandana tawriba ngaktani. Ngasidi parina hairakhibaduga mamana ningthina hairambaduga thabaka khangtau tawninglaklamni. Mataudo kayadi nokningtre lairangsi. Somdana sonare karino nangna haribudubo madubo sengbro tada asengbani. Nasanupido isanupaga khangnai. Angangsing asina khangnaraklabadi nungaina khiroi. Aduna nasana lana khanbino. Oh phare phare sanari adudi. Oh kari waribu sanaduna nusisi luknarino hanu thangda chopa nang bayam pambibro. Hey tathot karino nang nganglibado. Karino ngangradi kaino hanu thangda karino tawbiribase. Nasale sabi phare mayum makai palamda yaw. Masida karino aphapata tanabagi mahutta. Pakhang sadana nupiga koidana nupi khudingi sida satlaga lei haibase khangnaga laaban. Migi mamangda karimta ikaiba khangdrabro. Ha ikaibasi karimta khangbidrabraiba. Inama adumna nanawda lana khanbino. Tadaga iga adugu marimta lenazati. Tadada nungtigi sida hoi lakpudi lai. Bora singju saraga dum hankibani. Aigisu isanupa pakhang ama leiribani. Pakhang phare adugumagi wakhal aisu khanjati. Hawjikta hainaramibani. Isanupaga leiranga khangnajai haidana. Imau haiba lakpa tare haidana. Inama lana khanbino. Aisu ipuraiba leihidri. Jingna phamthokpani. Sanaraina phajana hek hairakpasida tathot mapuraiba haipet yenglamlaga. Sanare aidi mina kari karino hainabasida lan hek khaluri. Nang sawa yade ko ingonda ado nang na haibadubu pariga aikoi leranga khangnai haiba. Phare phare aikoi yumda salagi. Aphaba numit ama yenglaga ne hek haiba lakbiro. Makoi taso chanama tawrasira. Sasi matai manawna sakhibadu yenglaga sanare. Akoi mapa nahakna leizaramnabadi. Asumna ikaiba nangnamloi ko. Nimaina sanare tani mai. Ai loi tai khangori nang lati hingnabagidamak tawkiba ngaktani adubu yengoi aina nangi nating loina pangani. Nasanupanasu lana khandanaba ai haizaki. Nang amukta yawni sanare. Tada waphamdubu nang lana khankinu sanare. Parido isa sakna mabu aina luhongzagi. Lariba aigi lantham pumba namana sada loina pithoklagi. Nang lana khanganu. Isalni khanjagini nabungna sanare. Tani mai. Somna lambida satna satna matai manaw anido khatnari. Mathong warong khangling tilaga nangsu mi kaini kairu khangnadaba kaino tathot. Wado yumda leraga phajana ingonda haibu ya wasida. Phajaribrabasi. O masi pumnamang asi nangna natro. Hey hey nasana pitani khangki. Khanglaga nungai bahungde ko. Adu tathot parido yam phaba angangi. Hoi su khangjaye hai haiba karino. Imak nupa oidogi tawira khangde. Yam nungsini aidi. Sanare nungsibagidi natteko. Iramama nungaroidawida lambisida. Wo khangzare yare. Khana dana mayum yausilaklammi. Haima akoi taso koidawrageni. Nasanupi sibu karino ni. Haima maram adokna mokreda. Mok ni nangdi.
ꯁꯨꯃꯥꯡ ꯐꯤꯂꯣꯡꯒ ꯁꯤꯁꯤ ꯅꯥꯟꯈꯩ ꯇꯩꯊꯣꯛꯇꯅ ꯂꯪꯇ꯭ꯔꯤꯛ ꯏꯛ ꯂꯪꯈꯩ ꯌꯦꯅ ꯈꯥꯔꯣꯝꯗ ꯍꯧꯕ ꯅꯥꯄꯤꯁꯤꯁꯨ ꯍꯧꯔꯝꯗ꯭ꯔꯦꯅꯦ ꯂꯥꯏꯗꯨꯒ ꯊꯥꯔꯝꯃꯤꯅꯦ ꯏꯁ ꯑꯁꯦ ꯉꯁꯥꯏ ꯑꯩꯅ ꯇꯧꯔꯝꯃꯣꯅ ꯍꯥꯏꯔꯝꯕꯒꯤꯅꯦ ꯉꯁꯤ ꯅꯣꯡꯃꯈꯛ ꯇꯧꯕꯁꯤꯗ ꯃꯃꯥ ꯅꯣꯡꯃꯈꯛ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯁꯤ ꯍꯔꯥꯎꯗ꯭ꯔꯣ ꯂꯩꯔꯥꯡ ꯃꯃꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯦ ꯏꯟꯁꯥꯡꯗꯣ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥꯅ ꯑꯌꯨꯛ ꯈꯨꯗꯤꯡ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯕꯒꯅꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯎꯇꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯏꯃꯥꯅ ꯏꯔꯣꯟ ꯑꯗꯨꯗꯤ ꯑꯅꯤꯃꯛ ꯊꯣꯡꯒꯦ ꯇꯥꯊꯣꯠ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯏꯁ ꯀꯔꯤꯅꯣꯅꯦ ꯃꯪꯂꯅꯤ ꯑꯩꯕꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏꯁꯤ ꯃꯪꯗ ꯍꯧꯒꯠꯂꯛꯏꯔꯥ ꯑꯩꯈꯣꯏ ꯂꯩꯔꯥꯡꯅ ꯇꯧꯔꯤꯔꯅꯦ ꯁꯤꯕꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯧꯒꯠꯂꯒ ꯇꯧꯔꯤ ꯖꯥꯠꯂꯥ ꯑꯩꯕꯨ ꯆꯥꯛꯈꯨꯝꯂꯣꯝꯗꯁꯨ ꯃꯤ ꯂꯩꯕ ꯃꯥꯜꯂꯤ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕꯒ ꯃꯅꯤꯁꯨ ꯍꯧꯒꯠꯂꯛꯏ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯗꯧꯔꯦ ꯃꯃꯥ ꯑꯌꯨꯛꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯅ ꯄꯥꯈꯠꯄ ꯅꯠꯇꯦꯅꯦ ꯇꯨ ꯌꯦꯡꯉꯣ ꯀꯩꯗꯧꯔꯒꯦꯅꯦ ꯏꯍꯦ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯨ ꯍꯧꯒꯠꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯅꯥꯅ ꯂꯥꯏꯗꯨꯀ ꯊꯥꯗꯅ ꯁꯨꯃꯥꯡ ꯊꯦꯂꯨꯡꯒ ꯋꯥꯍꯩ ꯇꯩꯗꯅ ꯇꯧꯔꯝꯃꯤꯅꯣꯏ ꯅꯪꯅ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯨ ꯃꯃꯥ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯅꯆꯥꯅꯨꯄꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯣꯏꯔꯝꯕ ꯑꯁ ꯀꯔꯤꯅꯣꯅꯦ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯥꯡꯁꯦ ꯃꯥꯕꯨ ꯂꯥꯏꯗꯨꯒ ꯊꯥꯔꯤꯕꯁꯤꯕꯨ ꯃꯥꯕꯨ ꯏꯔꯨꯒ ꯂꯨꯖꯈꯤꯕ ꯖꯥꯠꯂꯅꯦ ꯍꯩ ꯂꯩꯔꯥꯡ ꯃꯃꯤꯡꯒ ꯇꯧꯊꯣꯔꯛꯏꯗꯨꯒ ꯏꯆꯥꯅꯤ ꯆꯥꯟꯅꯗꯕ ꯏꯆꯥꯅꯤ ꯍꯩ ꯂꯩꯔꯥꯡ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯔꯨ ꯃꯥꯏꯊꯖꯕꯤꯔꯣ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯂꯥꯏꯗꯨꯒ ꯊꯥꯟꯗꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒ ꯁꯤꯠ ꯅꯥꯟ ꯆꯥꯛꯀ ꯊꯣꯡꯗꯅ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯍꯩ ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯣꯏꯅ ꯇꯧꯗ꯭ꯔꯤꯅꯤ ꯍꯣꯏꯅꯦ ꯅꯪꯕꯨ ꯏꯔꯨꯖꯕꯒ ꯌꯥꯝ ꯇꯟꯕꯗꯥꯏꯅꯦ ꯍꯥ ꯏꯔꯨꯒ ꯂꯨꯖꯔꯛꯄ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯅꯆꯥꯁꯤ ꯂꯩꯔꯥꯡꯅꯕꯨ ꯏꯔꯨꯖꯗꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯥꯏꯅ ꯂꯨꯖꯔꯒꯅꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯏꯃꯥꯁꯤ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯃꯑꯣꯡꯂ ꯈꯪꯗꯦꯕ ꯑꯣ ꯈꯔ ꯊꯥꯖꯕ ꯋꯥꯠꯄ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦꯗꯣ ꯉꯁꯤꯗꯒꯤ ꯇꯧꯔꯅꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯌꯥꯔꯦ ꯅꯃꯥ ꯅꯆꯥꯁꯤꯗꯤꯕꯀꯣ ꯇꯧꯔꯦ ꯉꯥꯡꯉꯤ ꯇꯧꯗ꯭ꯔꯦ ꯉꯥꯡꯉꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯦ ꯃꯃꯥ ꯆꯪꯂꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯕꯣ ꯇꯥꯅꯤꯃꯥꯏ ꯍꯣꯏ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯁꯤꯕꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯥꯜꯂꯤ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯂꯩꯔꯕ ꯖꯥꯠꯅꯣꯅꯦ ꯃꯃꯥ ꯆꯠꯂꯣ ꯐꯤꯗꯥ ꯊꯥꯎ ꯑꯩ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯑꯩꯁꯨꯅꯤ ꯕꯦꯝꯃꯥ ꯂꯩꯔꯥꯡ ꯆꯠꯂꯣ ꯐꯤꯗꯥ ꯊꯥꯎ ꯍꯣꯏ ꯏꯃꯥ ꯅꯤꯃꯥꯏꯅ ꯌꯨꯝ ꯀꯩꯗꯤ ꯃꯅꯤ ꯍꯣꯏꯒꯤꯁꯦ ꯌꯥꯝ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯂꯩꯔꯥꯡ ꯅꯃꯥ ꯍꯣꯏ ꯅꯄꯥ ꯍꯣꯏꯗꯤ ꯂꯩꯈꯤꯕꯅꯦ ꯀꯧꯊꯣꯛꯆꯔꯛꯀꯦ ꯐꯤꯗꯥ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯗ ꯀꯔꯤ ꯊꯕꯛꯀꯤ ꯏꯆꯥ ꯄꯤꯕꯥ ꯂꯩꯕ ꯑꯩꯈꯣꯏꯅ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯅꯪꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯊꯕꯛ ꯑꯣꯏꯅꯤ ꯃꯅꯤ ꯅꯤꯃꯥꯏꯗ ꯌꯦꯡꯂꯒ ꯋꯥꯐꯝꯁꯤꯕꯨ ꯁꯨꯝꯗꯧꯕꯅꯤ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯣ ꯏꯆꯥ ꯁꯛꯅ ꯀꯣꯟꯖꯒꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯦ ꯁꯅꯥꯔꯩꯅꯤ ꯏꯆꯟꯅꯤ ꯃꯅꯤ ꯏꯆꯥꯒꯤꯗꯃꯛ ꯏꯃꯧ ꯑꯣꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯏꯆꯦ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯌꯥꯟꯅꯕ ꯄꯨꯅꯔꯛꯂꯦ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯍꯩ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯁꯤꯗꯩꯗꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯀꯣ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯧꯅꯤ ꯏꯃꯥ ꯁꯛꯂꯕꯤ ꯏꯄꯨꯔꯣꯏꯕꯒꯤ ꯏꯃꯥꯗꯣ ꯂꯨꯅ ꯆꯥꯅ ꯇꯧꯗꯧꯅꯤ ꯈꯠꯅ ꯆꯩꯅ ꯇꯧꯕ ꯌꯥꯗꯦ ꯑꯍꯜ ꯑꯃꯅ ꯉꯥꯡꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯆꯤꯟ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯏꯃꯥꯅꯗꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯁꯨꯛꯂꯥꯟ ꯂꯥꯟꯗꯕꯤ ꯆꯩꯉꯥꯡ ꯇꯧꯔꯗꯤ ꯈꯨꯝꯗ ꯌꯥꯔꯤꯕꯣ ꯍꯦ ꯅꯪꯅ ꯂꯥꯟꯗꯅ ꯍꯦꯛꯇ ꯉꯥꯡꯕ ꯆꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯣꯏ ꯏꯆꯦꯃ ꯑꯗꯣ ꯏꯃꯥ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯑꯩ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏ ꯂꯩꯕ ꯑꯩꯕꯨ ꯀꯔꯤꯅꯣ ꯑꯗꯨꯝ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯅꯤꯗꯪ ꯁꯨꯔꯝꯕꯁꯨ ꯐꯗꯧꯅꯤꯃ ꯅꯪ ꯍꯌꯦꯡ ꯑꯩ ꯆꯠꯈ꯭ꯔꯒ ꯌꯥꯔꯦ ꯃꯗꯣ ꯅꯪꯅ ꯈꯟꯕꯤꯌꯨ ꯍꯥꯏꯗꯤ ꯌꯦꯡꯉꯣꯏ ꯅꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕꯤꯌꯣ ꯏꯃꯥꯒꯤꯗꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗ ꯂꯣꯏꯔꯦ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯌꯦꯡꯁꯤꯟꯗꯅ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ ꯅꯆꯥꯅꯨꯄꯥ ꯌꯥꯎꯗꯦ ꯈꯟꯒꯅꯨꯀꯣ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯁꯨ ꯅꯆꯥꯅꯨꯄꯥꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦ ꯈꯟꯖꯕ ꯏꯌꯥ ꯅꯨꯄꯥ ꯂꯩꯔꯦ
ꯏꯆꯥꯅꯤ ꯃꯍꯥꯛꯁꯨ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯒ ꯄꯤꯕꯥ ꯍꯥꯏꯕꯁꯤꯒ ꯈꯔꯗꯤ ꯈꯦꯠꯅꯩꯗꯅ ꯅꯤꯡꯉꯣꯜꯗꯤ ꯃꯤꯒꯤꯗ ꯆꯠꯈꯤꯗꯧꯅꯤ ꯄꯤꯕꯥ ꯍꯥꯏꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯤꯕꯥꯒ ꯅꯤꯡꯉꯣꯜꯒ ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯍꯦꯜꯂꯛꯄꯗꯤ ꯅꯤꯡꯉꯣꯜꯅ ꯑꯗꯨꯝ ꯍꯦꯟꯕꯅꯤꯀꯣ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯄꯨꯅꯤꯡꯂꯤꯅꯣꯅꯦ ꯌꯥꯔꯦ ꯀꯩꯁꯨ ꯄꯨꯅꯤꯡꯗꯦ ꯄꯨꯗ ꯌꯥꯗꯕ ꯈꯔ ꯄꯨꯔꯤꯕꯁꯦ ꯑꯁꯤꯅ ꯑꯗꯨꯃꯛ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯥꯟꯅꯔꯦ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯊꯤꯔꯛꯄꯗꯒꯤ ꯄꯣꯛꯐꯝ ꯐꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ ꯅꯤꯃꯥꯏꯅꯁꯨ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯅꯤꯃꯥꯏꯅ ꯁꯨꯝꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯌꯥ ꯃꯥꯏ ꯁꯥꯟꯅꯔꯦ ꯍꯥꯏꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯦꯅꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯂꯩꯔꯦ ꯑꯣ ꯅꯤꯃꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯦ ꯍꯥꯏꯅꯦ ꯂꯨꯅ ꯀꯣꯏꯅꯩꯔ ꯈꯪꯄꯣꯟꯇꯦꯗ ꯃꯔꯤ ꯃꯇꯥ ꯀꯔꯤꯝ ꯊꯣꯛꯅꯕ ꯅꯠꯇꯦ ꯃꯔꯝ ꯂꯩꯇ ꯍꯦꯛꯇ ꯌꯦꯡꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯆꯨꯝꯃꯤ ꯏꯆꯦ ꯏꯆꯜꯅꯤ ꯏꯕꯨꯡꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯆꯟ ꯃꯆꯦꯒꯨꯝꯕꯅꯤ ꯌꯦꯡꯁꯤꯟꯕ ꯌꯥꯏ ꯀꯩꯅꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯇꯨ ꯂꯥꯛꯑꯦ ꯃꯥꯏ ꯅꯤꯃꯥꯏ ꯍꯥꯏꯕꯁꯤꯒ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯒ ꯑꯣ ꯅꯤꯃꯥꯏ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯕꯅꯣ ꯌꯥꯝ ꯅꯣꯛꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯗ ꯁꯥꯟꯅꯔꯦꯒ ꯅꯠꯇꯦ ꯑꯩꯈꯣꯏꯗꯁꯨ ꯁꯦꯜ ꯈꯔ ꯄꯤꯌꯣ ꯅꯆꯦꯅꯤ ꯀꯩꯅꯣ ꯋꯥꯇꯥꯗꯨꯗ ꯅꯤꯃꯥꯏꯅ ꯑꯣ ꯏꯆꯦꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯕꯨ ꯌꯦꯡꯂꯕ ꯃꯤꯅꯨꯡꯁꯤꯕꯨ ꯂꯩꯔꯕ ꯐꯠꯇ ꯋꯥꯈꯜ ꯈꯟꯗ꯭ꯔꯕꯗꯤ ꯄꯤꯖꯒꯦ ꯂꯩꯔꯤꯕ ꯁꯦꯜꯁꯦ ꯀꯅꯥꯅꯁꯨ ꯁꯤꯟꯅꯗꯧꯕ ꯃꯤ ꯂꯩꯇꯦ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯀꯥꯟꯗ ꯃꯤ ꯋꯥ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯄꯨꯛꯆꯦꯜꯁꯦ ꯑꯐ ꯋꯥꯈꯜ ꯈꯟꯕ ꯇꯝꯃꯨ ꯃꯤꯅ ꯋꯥꯅ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯍꯟꯊꯅ ꯌꯦꯡꯕ ꯎꯁꯤꯠꯇꯕ ꯃꯤꯅ ꯈꯔ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯂꯛ ꯃꯤꯍꯧꯕ ꯇꯣꯛꯁꯤ ꯏꯁ꯭ꯌꯥ ꯇꯣꯏ ꯀꯥꯏꯈ꯭ꯔꯦꯗ ꯋꯥꯇꯥꯁꯦ ꯍꯣꯏꯅꯦ ꯇꯣꯝꯕꯤ ꯀꯩꯅꯣꯝꯅꯤꯀꯣ ꯑꯍꯜ ꯑꯃꯅ ꯌꯥꯔꯦ ꯅꯈꯣꯏꯅꯤꯁꯨ ꯀꯔꯤ ꯊꯣꯛꯑꯦ ꯁꯥꯗꯅ ꯉꯥꯡꯅꯖꯔꯤꯅꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯖꯗ꯭ꯔꯣ ꯃꯤꯅ ꯇꯊꯤ ꯉꯥꯡꯕꯤꯔꯝꯃꯤꯗꯣ ꯏꯀꯥꯏꯖꯗ꯭ꯔꯥꯏꯕ ꯅꯌꯨꯝꯗ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥꯗꯤ ꯇꯧꯅꯤꯡꯗꯦ ꯁꯨꯅꯤꯡꯗꯕꯤꯁꯤꯡꯁꯤꯗꯤ ꯆꯠꯂꯣ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗꯅꯦ ꯀꯨꯏꯅꯒ ꯐꯝꯕꯤꯅꯨ ꯃꯤ ꯆꯪꯂꯛꯄ ꯋꯥꯠꯂꯦ ꯑꯅꯤꯗꯣ ꯉꯥꯡꯂꯛꯄꯗꯒꯤ ꯀꯥꯏꯗꯨꯅ ꯆꯠꯈꯤ ꯁꯥꯟꯅꯔꯩꯅ ꯇꯥꯅꯤꯃꯥꯏ ꯃꯤꯅ ꯅꯤꯡꯐꯨꯡ ꯌꯥꯝ ꯉꯥꯡꯅꯩ ꯇꯥꯅꯤꯃꯥꯏꯅ ꯅꯆꯟꯅꯤ ꯈꯜꯂꯕꯁꯨ ꯑꯩꯅ ꯏꯕꯨꯡꯅꯤ ꯈꯜꯂꯕꯁꯨ ꯃꯔꯤ ꯃꯇꯥ ꯑꯁꯦꯡꯕ ꯃꯆꯤꯟ ꯃꯧꯄꯥ ꯅꯠꯇꯕꯅꯤꯅ ꯃꯤꯌꯥꯝꯅ ꯐꯅ ꯎꯕꯤꯗꯦ ꯈꯟꯕꯤꯗꯦ ꯏꯆꯥ ꯏꯃꯧ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯁꯥꯟꯅꯔꯩ ꯑꯗꯨꯒꯨꯝꯅ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯨ ꯃꯤꯅ ꯅꯪꯒꯤ ꯆꯦꯡ-ꯆꯥꯛ ꯊꯥꯛꯂꯔꯕ ꯅꯠꯇꯦ ꯅꯣꯡꯃꯇ ꯅꯪꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯕ ꯅꯠꯇꯦ ꯃꯣꯏꯒꯤꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯆꯜꯕꯨ ꯁꯥꯟꯅꯔꯩ ꯌꯥꯔꯦ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯐꯔꯦ ꯌꯦꯡꯉꯣꯏ ꯍꯌꯦꯡꯁꯤ ꯑꯩꯒꯤꯗ ꯑꯩꯈꯣꯏ ꯄꯥꯔꯤꯗꯨ ꯊꯥꯔꯛꯎ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯃꯤꯡ ꯄꯥꯟꯁꯤꯟꯕꯤꯔꯒꯦ ꯂꯥꯟꯅ ꯈꯟ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤꯗꯤ ꯂꯥꯏꯅꯤꯡꯕ ꯆꯠꯈ꯭ꯔꯒꯦ ꯅꯕꯨꯡꯅ ꯁꯤ ꯍꯥꯏꯗꯅ ꯅꯪꯅ ꯂꯥꯟꯅ ꯈꯟꯕꯁꯨ ꯇꯧꯒꯅꯨ ꯆꯨꯝꯃꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯁꯣꯏꯗꯅ ꯅꯪ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯃꯇꯝꯁꯤ ꯌꯥꯝ ꯂꯨꯔꯦ ꯁꯥꯟꯅꯔꯩ ꯇꯥꯅꯤꯃꯥꯏ ꯄꯤꯕꯤꯒꯅꯨ ꯑꯗꯨꯃꯛ ꯌꯨꯝꯐꯝ ꯑꯗꯨꯗ ꯂꯩꯕꯤꯌꯨ ꯏꯆꯥꯁꯨ ꯊꯥꯖꯔꯛꯂꯣꯏ ꯑꯩ ꯃꯗꯨ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯔꯤ ꯊꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯒꯅꯤꯀꯣ ꯅꯪꯅ ꯑꯩꯕꯨ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯎꯗꯦ ꯍꯥꯏꯅ ꯀꯣ ꯁꯥꯟꯅꯔꯩ ꯌꯥꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯇꯥꯅꯤꯃꯥꯏ ꯑꯁꯨꯝꯅ ꯁꯥꯟꯅꯔꯩ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯏꯗ ꯃꯤꯑꯣꯏꯕꯁꯦ ꯑꯉꯛꯄꯅꯤꯀꯣ ꯃꯤꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯗꯤ ꯑꯩꯅ ꯈꯖꯤꯛꯈꯛ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗ ꯃꯤꯌꯥꯝ ꯑꯁꯤꯅ ꯌꯦꯡꯁꯤꯜꯂꯤꯁꯤ ꯂꯣꯏꯔꯦ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯁꯤ ꯃꯤ ꯋꯥ ꯉꯥꯡꯅꯕꯗꯣ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯕ ꯃꯤ ꯄꯥꯟꯅꯕꯅ ꯊꯧꯅꯥ ꯐꯔꯤꯕ ꯖꯥꯠ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯝꯗꯧꯔꯤ ꯀꯂꯛ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯏꯗ ꯐꯔꯦ ꯑꯩꯒꯤꯗꯤ ꯀꯅꯥ ꯂꯩꯇꯦ ꯏꯇꯣꯝꯇꯅꯤ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯅꯠꯇꯦ ꯑꯗꯨꯅ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ ꯀꯠꯊꯣꯛꯂꯝꯂꯒꯦ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯁꯤꯅ ꯃꯃꯥ ꯃꯆꯥꯗ ꯄꯤꯕꯤꯔꯝꯂꯒꯦ ꯂꯥꯏ ꯅꯤꯡꯗꯨꯅ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯅꯤꯃꯥꯏꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯁꯣꯝꯗ ꯋꯥꯐꯝ ꯄꯨꯝꯕ ꯄꯥꯔꯤꯗ ꯇꯝꯂꯝꯃꯤ ꯄꯥꯔꯤ ꯆꯠꯂꯨ ꯌꯥꯔꯝꯗꯦ ꯃꯃꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯄꯥꯔꯤ ꯂꯥꯛꯂꯝꯃꯤ ꯅꯤꯃꯥꯏꯅ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯛꯏ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯏ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯃꯛꯅꯤ
ꯃꯤꯑꯣꯏ ꯑꯃꯅ ꯋꯥꯅ ꯂꯩꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯆꯪꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯃꯗꯤ ꯂꯥꯟꯅ ꯈꯟꯕꯤ ꯎꯕꯤꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ꯫